Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Cyber crime ki SP Ningombam John Singh na hairi Cyber financial fraud Manipur hawjik chatharaliba asdigi miyamna chection gadabani Media as force multiplier for climate action haibasda nongmageba media workshop amangasi Imphal la pangthokani amasung numit umni chathagadaba Pusa Krisi Bigyan Mela lising ani kunmanga ngasidegi naidilida kendrigi mantri Shivraj Singh Chauhan na hogdok lagani Cyber crime gi SP Ningombam John Singh na hairi cyber financial fraud Manipur da yamna kanna chatharakli manghai pikraba rises da Englishing ani kunmari da lupa koti kunmanga lak nipu mangarongi cyber financial fraud case laiki Shri John hai cyber fraudster singna tongan makhalgi upai sing sinaduna miyamdigi sel lokthoknaba honari asingo miyoi sing asina Enforcement Directorate Police CBI saduna telephone da phone toralaga drug ka mari lenaba case sing da fare haijenduna sel lokthoknaba honai masigi mathakta social media platform sing da ahongba mamal da pochei phangani haiduna aramba pambai sizinaduna sel lokthokpagi thabak singchu chathari SP na hai social media da miyamna lanai gi photo amasung video sing kaidungnangsu share tawroidabani masi muthatkre hairabasu digital manung da leibana kanagum kharana aranba pambai sizinarapa yai asigumba natai chadaba video sing share tawrabadi ain gi matungina sahi manga degi tara phawba jail gi phadok phangani mahang hai akoina social media da season naba matamda khoi private picture video kaidongoi da su share tawroi dabani madu ain gi matungina sahi manga degi tara phawba dandi phangba yai jail gi cyber financial fraud huzik koi Manipur da yamna kanna thole mamang sahi 2024 da Manipur ki more than 25.45 crore mangi sideki koi section minasi cyber financial fraud sidejida cyber fraudster singna makhan gi tactics season ai akhoi sagumba degi section ji kaigumba chingnaba natraganda victim oiba oiragadi yamna thuna cyber crime helpline number 1930 da call tawbiro natraga cybercrime.gov.in website da complaint to lodge tawbi fraud tawdraga ju mayamna Department of Telecommunication ki saksu na portal ama leibane sigi portal ji da complaint tawbi Assam Rifles na Kaksing Jilla gi Panjau Palumdegi Phajiluba Khulnga Phamyoi Kuntaru Thadorokre hari Aikhoigi Kaksing Paumi Nomaitem Babesona Police ki Pau Paladun hai Khulnga Pasing adu phaki haibigi Pau Phangbadagi Kaksing Kaithel amasung Dukan Sing Thong Lonaki Maira Paibi Singna Lambi da Thoroktuna Khulnga Pasing Phaba Yaroi Thadokadabadani haiduna Lambi Thingbagi Khongjang Changsingki Tungda Kaksing gi Deputy Commissioner Rohit Anand Jilla asigi SP TS Bikramjit Singh amadi Niputaruk Suba Assam Rifles ki makok thongba official singa wari sanaraba tungda phajiluba khulngapa kunturuk mag nungthil thadorakhi khulngapa sing phakibigi pau sandorokpadagi mafam kyada thong adubu yaningdaba phongdoktuna nupi singna lambi thoroktuna tayar mai thaba amasung lambi thingbagi khongjang changsinki Media as force multiplier for climate action haibas the nongmagi oba media workshop amangasi Imphal la pangthokani Editors Guild Manipur Directorate of Environment and Climate Change ka punna sinba tharom aduda Raijagi Forest amasung Environment amadi Climate Change ki Principal Secretary Arun Kumar Sinha Environment and Climate Change ki Director T Brajakumar Singh Amju ki President Bijoy Kakjing Tamba Manipur Hills Journalist Union ki President Peter Adani amasung Editors Guild Manipur ki President Khogendra Khomdram Saruk Yagani Technical Session da miyoi kyana wa ngangani AIMS Common Recruitment Examination CRE Lisingani Kunmarida Manipur ki parikha thagadaruba candidate sing atai rajya singda parikha center piba asi nahongna yengsin binaba Rajya Sabha Sadasya Maharashtra Laisemba Sana Jaubana All India Institute of Medical Sciences AIMS ki director da hijakre Director da iba cherol amada Sana Jauba Laisemba hai Group B amasung Group C post ki damak candidate kharana Imphal center da parikha targa Candidate Karana Assam, Nongchu Bengal, Noida, Maharashtra Amadi Awang Bharki Mafam Kada Parikha Center Piriba Asi, Raija Sida Housing Oriba, Tangdu Laita the Bigi Pibamna, Satok Sasinda with the Kudong Sadabaka Mayon Asigi Yang Laga, Amuk Anna Yang Sin Binaba, Seola Duna Haidi. Malem Pumbada International Union of Lab
publisher na sinduna pangthokpagum ngarang Langol publication na mapung oiba thodang loduna Red Book Day ki thoram pangthokre. Marxist Communist Party office da pangthokkiba thoram aduda Langol publication gi CEO Khetrimim Santana lusingduna Quotation Forum Chairman Mao Se-tung haibal malemda khwaidigi yamna miyamna panaba lairik singi manungda ama oriba lairik asigi ahanba chapter Communist Party na paminaki. Tabiriba pawasi Akashbani Imphal degini. Pusa Krisi Bigyan Mela lisingani kun mga ngasdegi Naidrida Kendrigi Law Singo amasung Lawmigi Yaifa Yumbal Mantri Shivraj Singh Chauhan na hogdok lagani. Numit humni chathagadaba mela asigi hiramna Unnat Krisi Biksit Bharat haibasini. Krisi Bigyan Mela asida Indian Agriculture Research Institute na semgat pa anoba makalgi potok sing amasung technology sing utkani. Masigi matakta anoba technology sing potok sing Indian Agriculture Research Institute, Krisi Bigyan Kendra sing, Farmers Producer Organization sing, Entrepreneur sing amasung startup sing na lawmi sing na magpiliba tabag thorom sing utpa exhibition amasu pangtokani. Madhya Pradesh ki Khajuraho pangtokkiba Yankai Matoi Suba Khajuraho Dance Festival da Jagoi gi artist sama kuntrama panna pung kunmari minute mapan second kuntaruk chumna leptana Jagoi saduna Guinness Book da World Record thamkre. Artist sing aduna Kathak, Bharatnatyam, Kuchipuri, Mohiniyattam amasung Urisi Jagoi sing mathang saduna World Record adu thamkibani. Guinness Book ki timna World Record chanbagi certificate adu Madhya Pradesh ki Mukhyamantri Dr. Mohan Yadav ta kusinaki. ICC Champions Trophy lisingani kun mangagi ngasigi match ta Australia ga England ga sanagani Pakistan amasung United Arab Emirates na yumbu oiduna sathariba mapan suba Champions Trophy asigi match ngasi nungthil Pakistan gi Gaddafi Stadium da sanagani ngasi phongba pawsi singi maroi pawsi gi dama hojik Mangsatabam Premananda leire Premananda Thagatsari Rajesh Khulngakpa Rambai Tengol gi thongmi kuntaruk AR na fajin thamlubadagi miyamna irang horakhiba Governor na Sabhapati oiduna review meeting pangthokiba amadi June 19 dagi hena tamthiba thodok tholakpa yai haiba MP Sanajau bugi wafam maroi pausing oina ngasi phong pause singda phong thengnari Sanga Express Manipuri da khulngakpa phabagi wahogda miyamna khongjang sangsinki dukan sing thunglona ki haina ahan headline tawri Pawasi Naroli Thodang Manipur Mail HL Express Imphal Free Press Sanalaibak Sanga Express English Ganfu Mail amadi Tamenglong Times su ahan headline tawduna phongli Kautruk Kadangban Thodokta drone bomb nimfurum thadaki haiba NIA gi report Sanga Express Manipuri amasung English edition da ani sube headline oiri Sana Laibakta June 19 dagi hena tamthiba thodok tholakpa yai haiba MP Sanajau gi wafam ga loinana khulngakpa sing asi fibam na ohelakibani anti national na te haiba pauna ani sube headline tawduna phongli Pawasi Huyanan Paw HL Express Imphal Free Press ta su ahan balamai da headline tawduna phongli Pawasi Narol gi thodangdana khulai pai Pikhalak naba thakiba pungfam sudringai khulngakpa phagatpana irang hena chauthorokpa yai haina headline tawri Secretariat Governor na chair loduna review meeting pangthokre haiba pauna narogi thodang gi ani sube headline oiri Pawasi ayamba pawchesing de so hambalamai headline tawduna phongba thengnari Huyanlan Pawda Manipur bo sports ki power house ni haiba wafam masel marang hanba honanaba yaurabra Khuman Lampaki hockey stadium gi ka 32 quarter Onthoklaba natraga mamal lauraga sandoklabra hangnarakle haiba pauna ahanbe headline tawri Governor na Secretary Thabak suba hokre ngasi kangpokpi amasung senapati da chatuna official sing amasung CSO sing unagadawri haiba pauna ani sube headline oiri Pawsi Imphal Free Press su ahanba lamai headline tawduna phongli Governor na appeal tawbadagi nongmai pikhalakpa haure haiba paw amasu ahanba lamai headline tawduna phongba thengnari HL Express ta Note tawba yadabagidamak class 10 gi exam loirakpada mahiroi sing school thugairamle haiba paw amasu ahamba lamai da headline tawduna phongba thengnari Animation suspension leiringai manungda chief minister oiba yaba mioi khananaba BJP gi MLA minister sing gi marakta lobby tawba haure haina Tamilong Times ta nisube headline tawduna phongdi Hills Hornbill Express ta Governor of India amasung NSCN IM gi santi gi wari makha chathnaba yanakre haiba paw ahamba headline tawri Rajesh Thagachari Premananda Aroibada Maroiba Pau Cybercrime gi SP Ningomam John Singh Hairi Cyber Financial Fraud Manipur Hojik Chatharikliba Asidegi Miyamna Checkshin Gadabani Media as Force Multiplier for Climate Action Haibasta Nomagyoba Media Workshop Amangasi Imphal Pangtokani Amasung Numit Umni Chathagadaba Pusa Krisi Bigyan Mela Lisingani Kunmanga Ngasidegi Naidilida Kendrigi Mantri Shivraj Singh Chauhan Hogdok Lagani
पाउ लोइजरे